Akashbani Imphal Nayani Devi na pau pajari ahanbada maruoiba pau Lanmina Manipur amasung Assamga punna military civil integration exercise hokre Hangang Reserve Forest ain kaina sajilamba yung kai taranipan Central Forest Division na tagthokre Pradhan Mantri Narendra Modi na hayeng Bihar amasung nungchu Bengal da tongan ba chakhwat tharangi project kaya sangagadawri kharana jata hungadawri amasung Chahi asigi June thada Employees Provident Fund Organization da khwaidagi yamna anoba member lakh kunmathoi lising maripumapan hapjinki Hena ningthina tengbang pinanaba masung amaga bhaptanaba hengat anaba Bharat Lanmina Assam amsung Manipur gi official Singapore na tabak tawminabagi singthaningai ubetahurang ama lokhatle exercise saman bhai sakti lisingani kunmanga kawat thawrang adu ngarang Assam gi Tinsukia jila gi manung chanba Laipulida haudokhi Military Civil Integration Exercise asina lamdam asina thengnariba singnarakpa kaya kokanaba Security Force ka sarkar gi department sing amasung institution Singapore thabak tawminanaba pandam thamli Asigumba exercise ama operation sadbhabana gi khutangda Manipur da tha asi kundagi kuntra phawa pangthokki Numit tarani chathagadaba exercise saman bhai sakti asina Upper Assam amsung Manipur gi miyam amadi makhoigi damak thabak tawriba institution singi marakta thajanaba hengat anaba pandam thamli exercise asina security gi lamda singnarakpa sing thengnanaba sem saba amasung laibake apunba sakdam ngakpagi wakalon amuk anai hengat anaba su pandam thamli Hangang Reserve Forest ain kaina sajilamba yung kai taranipal Central Forest Division na tagthokre RF4 Sadar East Range M Jobit Maitai amasung RF4 Nomaijing Range S Robertson Singagi lamjing makada Imphal East Police ki matenga loina ne yung kai sing adu tagthokhibani Central Forest Division gi DF4 Bikram Suresh Nathena Reserve Forest sing asi aikhoigi raija asigi thabombini amasung biodiversity gi langaini haiba department asigi phirep adu amuk ana phongdokhi mahakna hai makhoi bungak senba aibasi aikoi punamaki daitani Assam Rifles na Sinduna Chandel Jila gi Sehlonda World Photography Day pangthokre Assam Rifles ki photographer na lujingduna pangthokpa photography workshop ta lamdamdugi na hatara taruk saruk yaki Assam Rifles ki cherol amana hai Assam Rifles na tengnopal kaching amasung Kamjong Jila da thaji ki tarama pandigi kun phawa health outreach program sing pangthokhi maduda tongan ba khungang singi khunja chani yangkai henbana kanaba phangki thauram sing adu World Humanitarian Day amasung World Mosquito Day ga mari leinana sinbani PM Janman yauna Pradhan Mantri Awaz Yojana Gramin PMAYG scheme gi makhada senba chahi lisingani kunmari kunmanga gi oina kendra sarkarna Nagaland gi damak upakoti yangkhai mangarom pithakre scheme masigi makhada Nagaland na yum lising ni funipan chanipan kuntra sanaba pandam tamli masigi manumda yum lising ni funipan chatret hena sanaba ayaba pire amasung yum lising kuntra taru chani hena sabaloire Nagaland da khungangi ehenba yung koti ani sanaba PMAYG asi lisingani kunipan kunmapan phawa sangdokpa kendragi mantri mandal na yare wafam asi handakta Lok Sabha da kendragi Rural Development Rajya Mantri Chandrasekhar Pemas anina phungdokhibani Meghalaya Sarkarna drug ki mayukta changsinba khongjang ehna kansinkhre hokhiba chayolda anti narcotics task force na lupa koti mari enbagi drug amasung drug ka loinaba yonba mioi kaya marum phakhi mamang chahi gi August thadagi hanjin maral langjaraba mioi manga phajinduna thamnaba khangankhre makhoi amasung makhoi gi imung manungi bank account sing thingjinkhre Meghalaya Sarkarna Shillongda drug la lonba sing thinaba November phawada Territorial Army semnaba thaurang tauri tabiriba pawasi Akashbani Imphal dagini
Pradhanmantri Narendra Modi hayeng Bihar amasung Nungchub Bengolda chatkadauri khongchat aduda Pradhanmantri na Bihar gi gayada lupa koti lising taram humdoirom changadaba saukhatahrangi project sing kharana sangagani kharana jata hungani Nungchub Bengal khongchata Sri Modi na lupa koti lising manga chani henbagi project sing kharana jata hungani kharana sangagani Kolkata ki nauna sabha section singda Sri Modi na metro service sing su lamthagani lupa koti lising amachani hena changadaba kilometer 3.2 sangba lane taruk laigadaba elevated kona expressway semnabasu mahakna jata hungani Thaurang asina hauraga akoibada laiba khungangi lamsinga Kolkata ga lambi hena ningthina samna halagani Mapal Thauram Mantri Dr. S. Jaishankar na hairi haukiba chahi mari asida Bharat amasung Russia gi potchai singla lol itik tokpagi chang saruk mangarom hengatle ingkumjali singani kunmathoida $1 billion tarom doi oirambadagi ingkumjali singani kunmari kunmanga da $1 billion humphunipan yaure adubu lairakliba growth asida lalol itiki chauna thong manadaba amadi leiri mahakna hai khetnariba si $1 billion taruk tagi $1 billion $5.8 yaure machi chaurang saruk mapalom hengatpani machi athuba matamda kokhanbagi tangai padaba lei haina Dr. Jaishankar na phongdokhi mahakna Russia ki first deputy prime minister Denis Manturovka Moscow da India Russia Intergovernmental Commission for Trade Economic Scientific Technological amasung Cultural Corporation gi kuntaruk swami famda sabapati oikhi Dr. Jaishankar na hai makhoina lalol itik sel thum lahu singu energy udyog na chingba yauna pak sana hiram kayada tengbang pinanaba kumna khanakhi Dr. Jaishankar na hai Over the last 4 years, bilateral trade in goods has increased from more fivefold, from $13 billion in 2021 to $68 billion in 24-25, and it continues to grow. However, a major trade balance has accompanied the growth. It has increased from $6.6 billion to $58.9 billion, which is about 9 times. So we need to address that urgently. Sahi asigi June thada Employees Provident Fund Organization EPFO da hana mukta oikidriba changda khwaidagi amna anoba member lakon matholi sing maripu mapan apjin ki masi ingkumjali singani tarani pangi April da payroll data tracking hokiba dudagi khwaidagi amna chada mapan dasmik amamari hengat pani warol amada labor amasung employment mantraloina hai tha sida anoba subscriber laktara lising humphuni thoirom ming chalaki masi chahi asigi me thaga yengnabada chada tarani thoi dasmi taruk nipani hengatlabani aduga mamang chahi jun thaga yengnabada chada 3.6 taruk amagi changda growth lerabani mantralay asina hai chahi tarani pandagi kun manga phawgi manungda leiba anoba subscriber lak taruk lising kunthamapan rom asida yauri anoba nupi subscriber lak ahum henbasu EPFO da yauduna mamang thaga yengnabada nupi sing yawbagi chang chada taramangarom hengatle chama kunthamari suba Indian Oil Duran Cup ki final da Diamond Harbour FC ga North East United ka thengnaragani final tha chi kulhumdoi da sanagani ngarang Kolkata da sanakiba ani suba semi final da Diamond Harbour FC na Imami East Bengal FC bu panjal ani amada thoiduna final changlakhibani Ahan Khelo India Water Sports Festival ngasidagi Jammu Kashmir gi Dal Lake ta hauragani numit humni chathagadaba festival asida laibak asigi raija masung union territory kuntra taruk tagi sanaroi changma henmana saruk yagani Water Sports Festival asida competitive event oina rowing canoeing amasung kayaking pangtokani aduga demonstration oina water skiing dragon boat amasung sikara lamjel utkani festival asi Sports Authority of India ga Jammu Kashmir Sports Council ga kusamnana sinbani aroibeda maruiba paw mo lanmina Manipur amasung Assam ga punna military civil integration exercise haukre Hangang Reserve Forest ta ain kaina sajilamba yung kai tarani pa Central Forest Division na takthokre
Pradhanmantri Narendra Modi na hayeng Bihar amasung Nongchup Bengal da tongan ba chawkhatarangni project kaya sangagadawri kharana jatra hungadawri amasung chahi asigi June thada Employees Provident Fund Organization da khwaidagi yamna anoba member 1,38,000 hapchinki paulujare.